सेपरेट एडमिनिस्ट्रेशन की दमक चुराचांदपुर की लानमीसिंग लमका रिसर्जेंस स्क्वाड के मियोई लिसिंग कयाना मणिपुर दगे तोंगानबा एडमिनिस्ट्रेशन की डिमांड तक्सिलदुना रैली चतख्रे स्टेट असिदा लैरिबा कुकीजो फुरुपसिंगना कोनसिलिबा अपिकपा एथनिक ट्राइबसिंग की दमक मणिपुर दगी तोंगानबा एडमिनिस्ट्रेशन पीगदबनी हाइबगी डिमांड मे 3 2023 दगे येलो फुरुप मितई द ओनसिंदुना खुद थारकपा ngarang numit hompuga marini surakbada di lamka resurgence squad kauba loop amana sinduna manipur dagi total separate administration pigedabani haibagi demand miyoi lisingna khujing oiduna saruk yaba chauba rally ama chatkhre pausina haibada rally adu ngarang nungthil pung ama tarakbada saruk yagadaba miyoi sing Churachandpur gi lamka public ground da pullaba matungda tuibong peace ground tamna chathibani haire rally asigi manungchanna ngarang phawbada satharagliba landa laikhidrabani haiba miyoi singi aroiba mathong mangam pangthokpada sizinnagadaba hakchang hamnanaba ku chama phawba thamduna pangthokibane kuki jo phurup singi natka sagona raklaba pungna chingba thinduna pangthokiba rally asina tonganba administration amagi damak taliba demand asi phangdriba phawba lanthengnakhigani haibagi warep laukhe ngarangi rally da saruk yakiba singna langi phizol sing set sakibaga loinana makhoina laukiba kholau singi manungda we are all ready, we will win, we are not afraid and sporting a player that rate Modi Shah separate administration could be the start of new Northeast and be then why the tribal for Myanmar golden stone, poppy cultivation and be then kingpins, the cultivator tribals. Even with Mitai mob rule hibernate sing bayaw king, Kongsarasi like Hidraba Makogi Mio Chami hen bagi photo na sing batelagang. Makoigi haksang singi aroiba mathong mangam pangthong na bagay ku sing thamliba wall of remembrance tam na satkhiwane ngarangi khongsit asiga mari lainana James Khuma Elias lamka tepa khumna phongdokibada aikoina mitaigi lam natraga makoiga khutthongna ba pamde adumoina mak article 371 clause gi makhada ADC singi mikhal pangthorokta ba masung su group singi maikidege UPF amasung KNO na demand tauba 6 schedule reject tawrokbagi mayokta sangsilakpani haikhe sing amasung tamda saramba bunker sing thugaiba hokre haujik tha ani henjalaklaba phawbada manipur da kanglup maselgi marakta thorokliba lan leblaktabadage masibu leba nabagi damak laingangna lokhalakpa thabakki manungchanna sing amasung tam animakta logi wangmada sagatpa bunker sing lokthoklagani haina chief minister N Birenna tha asigi ahumda phongdokibagi matunginna ngarang dagi sing amasung tamge tongan ba mafam singda sagalamba bunker sing sidoktuna lauthokpa hokre pawasina haibada chief minister na lauthokibagi matunginna ngarang dagi sidokpa hokraba bunker singi manungda Churachandpur district ke Kulbul Khul Imphal East ki Purumching Kangpokpi district ke Hengjang amasung Imphal West district ke Kanto Saval area da sagalamba bunker sing yauki haire chief minister gi pautak matungina bunker sing sidoktuna lauthokpagi thabak asida district ki police personnel sing na ani suba maha regiment yauna central force sing ga khusam na duna sathagibani haire logi wangmada sajilaktuna satharagliba lan asibu leban da bada mateng panglagliba singa masung tamgi tongan ba district sing da leiba bunker sing makha ta na thugai duna lauthokpagi thabak combined force na makha ta na sathagi gani haire